nupi amabu mahakka luhongsi yade haibagidamak nupa amana miyam tinba sorokta nupi amabu yamna tamthiba mongda hatpikhi. Hairiba thogdok asi Punjab ki Mohali hairiba mafam asida haukiba jungi tang nipan numit asigi ayuki pung mapan makhai office timing me yamna singkhatnarakpa matamda hairiba laibak thiba thogdok asi thokibani. Police ki report matung inna hairibadi laikhidrabi nupi baljildar asi masagi chahi kungataruk muk sure amadi thogdok asida hakthengnana chenariba miyai asiga mahaka ngasidagi chahi ahum marigi mamangda khangnarai haidunasu phongdokli loinana thogdok asi thokadaba numit nini humnigi mamangda makhoi anigi maraktasu ningai sangdanabagi thogdoksing thoki haiduna police na report tawri. Laikhidrabi nupi Banjildar asi Mohalegi private bank amada thabak tauba nupini amadi thogdok asida hakthengnana chenariba miyoi asigi mamingna Sukasen kawi. Sukasen na yamna tamthiraba crime asi satharakpa matamda mahaki mamaida marks amasu sijinnaki. CCTV footage amagi matung inna thogdok asi jungi tang nipan thangja numit asigi ayuki pung mapan makhai muktarakpa matam miyamsu office kanarakpa matam aduga Baljildar hairibi nupi asisu mahaki office ki mamanabi nupi ani ahumga lonana lambida lakpagi matamda hanadagi lambida ngaiduna leiramnaba Sukasena mahakna yalakpa khawdagi thang asangba ama lakthoklaba matungda nupi asi tamna chensillaktuna yamna sathireba attack asi nupi asida chathakibani. Baljildarsu masangakthok janaba haiduna yamna kanna sorok mayai aduda chenjaki adubu nupa asina minungsi machet amata yaudana sanga da chatkadaba mawongda nupi asibu miyam tilliba sorok mayai aduda mahakna pairakpa thang aduda hanjin Baljildargi hakchangda tamthiba mawongda hanjin mahakna pairakliba thang aduna yansinki. Mohali phase 5 ki sorok asi Baljildardagi santharakpa ikhengtana pungang ngangki. Khudakta Baljildarbu manak nakpa hospital amada pukatuna kanba ngamnanaba hotnaki adubu hospital yauraba matungda doctor singna Baljildar sire haiduna laukhthoki amadi thogdok thokpham aduda Punjab State Women Commission gi chairperson su mafam aduda laktuna yangsilaki. Yamna ngakliba amana thogdok asi miyam tinba mafam amada thokpa amadi masigi mathakta miyamna chatnariba highway amagi mayaida thokiba thogdok ama oiba taragasu lambi aduda chatliba miyoising amadi mahaki chatminariba langminnakhiba mahaki marup mapangsingna Baljildarbu attacker adudagi kannanaba hotnakidaba asini. Karigumba lambida chaliba miyoising amadi Baljildarga lakminnakhiba mahaki colleaguesing adugi maraktagi Baljildarbu mateng panglamba taragadi Baljildar soidanamaki hingambasu yai. Kanamatana mahaki mateng pangbiningai laikhide amadi yamna sathiba crime adu satharaba matungda Sukasen singa yamna mong hadaba mong amada thogdok thokpham adudagi irai laina nanthokhtuna chatki. Adubu Sukasen Samralada leiba mahaki yumdagi police singna faba ngamki. Thogdok asida accused oiriba nupa asi local petrol pump amada thabak tauba miyoini. Police na thijanba matamda nupi asina Sukasenga Luhongsi haiba matamda Baljildarna yade haibagi wafam asi phongdorakhibani adubu victim oiriba family asigi mabungna phongdorakpa matamdadi mahaki machanna leiringai matamda luhungbagi shigumba wafam amata phongdok namba leite haiduna phongdokli. Loinana thogdok asigi matangda police na murder case ama lokatuna thijanba hokre.